Image Paodam Ming Tabiriba Sungbu Yumnam Anuradha Devina Ikonona Krumzare. Housing Moroiba Pauda. Child trafficking, child marriage, Amasung Pokso Eki Matanda, Nomagi Oiba awareness program Pangtokre. Poppy plants and Mangan Bagi Drab Satakre. Loinana. Assamda Sataki Bagom National Register for Citizens, Levaksan Tungna Satakigani Haina, Home Minister Amit Shah Haikre. Housing Pausanuna Pizari. Manipur Government ki Social Welfare Loisangi Makada Lairiba District Child Protection Unit Hawana Sinduna Child Trafficking, Child Marriage Amasung Pokso Eki Matangda Nomagi Oiba Awareness Program among Asi Kakching Sumnang Machin Manau Chingda Leiba Anand Singh Yoga and Nature Care Research Hospital na Pangtokre Police Bus Nansing Amati Tongan Tonganba Mapong Kya Daki Lakiba Mioi Kiana Sadugya Kiba Tharomatuda Rina Chanu Morangtem Child Marriage Prohibition Officer Tawana Angang Lohongba Child Marriage ki matangda K.I. Jitendra Chairperson Child Welfare Committee CWC Tawana Angang Lalonba Child Trafficking ki matangda aduga Tiam Raskishore Chairperson Child Welfare Committee CWC Impal Westna Protection of Children from Sexual Offences Pokso Eki matangda akang ay singoina wangang ke Taromaduda Lunkomang Kongsai Additional SP Law and Order Kaksang District na Toiba Mitung Konsingbam Anita District Child Protection Officer Tawalna Thoromapu Amasang Dr. Amber Raskumar Secretary Kamanipur Yoga and Nature Care Association Kaksingna Akanaba Mitung Oina Saruyaki सरकार अमना सेमेबा आयन खुदिंगमक से कोई फनबगीदमकता सेममक्तनी सोसाइटी की फनबगीदमकता सेमबनी अदुना अखोइना चटनादे आयन से चटनादे हाइबसे कनाना चटनाहंद्रिनो हाइबा क्वेश्चन अमा थोए चटनादे ने थोइबा पोत से अखोइ इशाना चटनादबनेबा अदुना अफबा पोत अखोइदा समाजदा कानागदबा पोतुदी अखोइ मसे चटनाहनबम Naga Santige Warida Manipur ge upon bage saktam kaiba yaroi haina kokomina sangsala pakongzang ge sarukama oinang asisu mapam kyada Jackson mi pam dana protest au kre lamsang ge haibong pokpi kangsop sanjembang payem lamlong gai lanbam harau rang sabal lamsang laiden sajik kadangband laiden kabige mara paibi singna section mi pam dana protest au dana Manipur ge upon bage saktam kaiba yaroi Long live Manipur Haiba Laukhe Haidi. Maitai Presbyterian Christian Naharuke leader and a President High Government of India Amadi and ancient IMG Pistona Karigumba Hiram Amatada Manipugi interest of Pathabak Amata Paikat Payaroi Loinana Maitai Christian Singnalamda Masigi Civil Society Organization Singa Kusamnaduna Masigi Mayokta Tabak Sing Punapangtung Binagane Manipugi upon bage saktam kaibe yaroi yelongai dagi nungsi sanana leragliba purup singge marakta tungan tanaba sinba khak yaroi kyake matangdasu Government of India na Manipur amadi North East ta khakta chanhanba yaroi masagi mayokta Maitai Christian naharupna matam supadalegi haiki Maitai Christian singna lamdamasi gi CSO sing ga kusam naduna masigi mayokta thabak sing punna pangthok minagani Manipur ki apun bagi sakam kaiba yaroi yelongai dagi nungsi chanana leraklaba furup singi marakta tungan tanaba khak sinbe yaroi Government of India amasung NSN IMna civil unrest thoknanaba sindoi dabani District Health Society Chanokpanna Sinduna District Level Healthy Baby Show Competition ge thoram amangasi Mori Hospital da pangthokre ngasi ge thoram maduda Tengnopon District ki CMO Dr. Lalthari Mar Amadi Atai Dr. Kyana Sarugya ke category ohum thongna khaidoktuna pangthokhiba competition aduda first second third taraba angang singda certificate amadi selgi manasik yanthoki Lamdam masida aina yadaba drug oina sizinaba kani pambi poppy plants sing mangan bagi drug ngasi sutang napon district police nab amadi
NCB na pullaga machi singi napom amadi sizang chingi napom da chathakre mafam asi machi police station ge jurisdiction manung channa leibani apunba ekar kumari da tharamba kani pambi sing manghanba adu Tengnopon District Police के SPTS Bikramjit amade NAB के SPW Basuge leaching makada chathakibani driver duda additional SP More DSP Tengnopol OC Machi OC Tengnopon District Police के ate personnel sing amade SDO Machi su sarvyakhi Silse Ramnagar Tukoda Jananeta Hizam Iraboki Punsida Kungang Asida Len Kiba Makeup Sing Amasung Pangtokiba Thorum Sige Matangda Kananai Nabagi Thoromama Pangtokre Jananeta Hizam Irabot Smriti Raksa Committee President Okram Churamani Singana Thorom Degi Mapu Oiki Saite Academy Awardee Dr. Arambam Memsu Videvi Amasung Professor Nahakpam Aruna Athoiba Mitung Amasung Thoidokpa Mitung Oina Saruyaki Ngasigi Tharomduda Jananeta Irabot ki Matangda Tharomduda Saruyaki Bisingna Sugaiba Warren Singh Thamnaki Manipur ki Lifeline ki Lambi Oidaba National Highway 37 Jiri to Impal Lambi Asida Ziri Romdagi Impal Lomda Chakadariba Amadi Impal Degi Ziri Romda Lakadariba Passenger Amasung Loaded Truck Mayam Ngasisu Owabakaya Mayonari Ngasi National Highway number 37 Baraka Bridge Manakasida Passenger Poba Gari Singh Private Gari Singh Amasung Loaded Tata Truck Mayam Ama Jambo Oidana Leke Impal Romdagi Lakpa Oil Tanker Truck Amadi Bullet Truck Petroleum Carrying Truck Mayam Ama CRPF na escort Tautuna Lakpa Asida Lambi Aduda Taipam Laitabadagi Jambo Kibane Ziribandagi Chakiba Amadi Impanomdagi Lakpa Passenger Gari Singh Amadi Private Gari Singh Nungting Pung Taranitoida Baraktong Manakta Tunglake Adubu Lambi Zampa Oibadagi Punga Anirom National Highway Asida Traffic Zampa Oiduna Awaba Kaya Mayonake Matungda CRPF ke Personnel Sink Laktuna Traffic Jam Adu Clear Tautuna Oil Tanker Truck Sink Adu Charan ke Amade Passenger Gari Sink Adu Nungtinge Pung Anirom Taba Matamda Chanake Baraki Tong Asi Chon Manamaram Oiduna Loaded Truck Sink Tong Lanba the Matam Changduna Jirirom Dagi Lakpa Impal Romda Putokadariba Pochepuba Tata Truck Chahum Romp Mayam Ama Kilometer Mangamuk Sangna Line the Ladyba Tanza Aduda Oil Tanker Amadi Bullet Truck Mayam Ama CRPF na escort Tautuna Lakpadagi National Highway Asida Jamoy Kibane Haidi Oil Tanker Gari Sink Chatpana Marambu Oiduna Loaded Truck Sink Asi Nomada Gari Chamaromp Thong Langadauba Adu Lanba Ngamdana Numin Nini Humnirom Barakthong Manakta Panduna Ngasipaw Lady Masigi Matangda Miyoi Kiana Marilainaba Authority Singna Mieng Changbi Haidi Ngarang November Gitang Tanamapangi Numidangi Pung Tare Makairom Tabada Senapati District Manung Chanba Kongnem Amade Karong Adiki Marakta Bhartiya Infra Project Limited Vipalge Water Tanker Vehicle Number AS01F 8673 Mai Thakibadu NNCNK Yanko Onge National Highway Operation Commander Calvin Bemai Manipur Sector Ge Lisang Makada Satakibani Tabagasi Satakibagi Maramde Bipalna Government of the People's Republic of Nagaland GPRN Bu Namthak Tauduna Kuina Sangna Thamlakpa Amadi Government Asiga Bipalga Yanikiba Wapam Singh Tabakta Ontok Tabage Warning Oina Water Tanker Asimai Thakibani Karigumba Bipalna Tuba Matamda GPRN da Paudoraktuna Loishinadriba Wapam Asi Loishinaba Hunadrabade Hana Satiba Charak Bipalge Matakta GPRN Apirakane Haina NNC and GPRN Ge Kilonsher Finance Manipurge Cheronamana Pondoragli Cheronsinam Makata Kivada National Highway 1 Amadi to the Selva Commercial Transporter Ge Gari Kudibak Habadi FCI Galamal Yotapuba Cement Puba Company Ge Gari Singh LPG Bulel Gari Singh Masidanatana Wholesaler Singhi Dealer Kudi Magna GPR and the Contractor Oktuna Corporation PBU Marilainaba Singna Government ki Wata Trabade Warning Pidana Action Lokatkane NNC and K YA Gi Mingda Concerned Authority Ge Ayaba Yautana Sankai Tumkai
तौरीबसिंग GPRN अकनब चरक पिगनी लोइनना हाइरिबा ससनबा म्यूसिंग असिदा सेनखाई पिरमलिबा म्यूसिंग अदुसु मचाना रिक्स लौजगदबनी हाइनेसु सिरनसना फोंदरगले Federation of Government College Teacher Association Manipur Faculty General Secretary Dr. N.S. Somenandrona Haikre National Higher Education Policy Government of Manipur Ge Taresupa UGC College Oza Singda Chana Halo Haibadabi Tautunanga Sidige College Oza Singna Tabak Lepage Kongzang Sangsin Bahore Wapama Singasi Manipur Press Club Tapamisanga Unabada Mahana Pondo Kibani Mahana Makatana Haikibida College Oza Singna says work strike Kongzang Sangsinaba Tarambadage Marirak Yaitokuna Laklaba Matung Numit Yankai Manganigi Manungda Kongzang Ase Changshalakibani says work strike Ase Gamena fulfill Taudriba Power Sangsingani Nungai Tribadi Thasigi Kunipandagi VA, VAC, BCom Amadi Samistagi Parika Haugadaribasing Ase boycott Towning Day Masi Kangna Gamina Tabak Lokat Piu Sarkagi Kanmarsari Singdi Teresuba Pe Chana Hanaba July Taramatuida order Tokre Atay State Singdi Chanaba Hokre October Taramangada Sarkaga Unakibada November Mari Fauba Ngaibinaba Kangalakibadage Kongzang Komtokibani Numit Tarama Tarukni Suraba Pauba Wapam Amata Kangalaktabadagi Kongzang Sangsin Bahokibani Hauzik Lebaki Susing Asina Maram Oraga Equigi Dimansing Matang Chehigi April May Fauba Sangdukiba Yabagi Chinaba Labana Atubada Makoigi demand Pitopiu Equi Strike the Wapam de Haki Nakadurba 28 November 2019 dagi koigi BSc BA BCom semester examination singse koi oda singsda koigi boycott tawlaba do tawhanbigano koi tobusu pamdi 4 November hauki matung sida koi na government ki side dagi communication na paw ta phangre koi bose kari tawani kari tawra habase ada masida koi da ningam da banwai ta baching na paw dagi tangai fatana koi siswaki khongjang singa sidagi pyokta na koi college rasi kuri bangna sanction na bana koi na sigi decision se lecture ni asidagi Kangpupi district ke Kangsup Gaijang subdivision ke manung channa leiba Kharam Palent village da Yumnanaba Thorang liba Chingo Maichau Kharam Thadoige mitamase athawa matamda lauthokadabane haina Kharam Thadoi village authority ke chief alti Rangkhupchung Aimol na pawmising da phongdokre Manipur Press Club ta pangthopa pawgi mifam amada Rangkhupchung na hai tha sigi chachat marida Manipur lenga ke art and culture ke minister ga loinana Concerned Department Asige official Singh President Singh Yauna Karampe Union Manipur gi President Amade Karam Palent Village ge Chairman Amade Secretary Sarugya Duna Karam Palent Village ga Mari Suklai Leina Daba Karam Thadoi gi Mitam Village asida Yungsina Batariba Asi Yabangam Loi Mase Atwa Matamna Mari Leina Basingna Lokadamne Hai Karam Palena Karam Thadoi gi Mamingda Institute Yubidise Yaning De Hakina Appeal to develop the Bane Ani Shumada Karam Thadoi ki history ke Makoina Karam Thadoi ki Quran baga shop mane Ashi already Karam Thadoi hamse Karana Chumbra Karam Pali Sida Karamana Nungu Libra Hai District Go Wa Amadi Darkar Wa Ye Hajina Te Ko Dalak se bane Wusu Association of Manipur Asi private property nate Manipur Miam Gini Oizabatiba Mio Kuzo Karagi Nate Haida Wusu Association of Manipur Gazanan Secretary in charge Sunendrona Paumisang the Pondo Craig Ngasi Manipur Press Club the Pangto Papagi Mifam Amada Sunendrona High Yaski Yusuge Korsingna Association Ge Matter da Kut Tingzinduna Kabe Kara Sariba Asi Kudak Lepiu na Trabade Makogi Matakta Chap Saba Exon Lokanaba Marilay never sing the Wakalagane Haiki Magna Makatana Haikibada Wusu Association of Manipurgi Yanaba Ani Togliba Asi International Peace and Social Advancement Ipsana Initiative Lowiduna Maikai Anidagi President in charge Ama Secretary in charge Amakanduna Yana Warol Inakiba Yana Warol Asigi Matungina Kankriba Mursing Asina Wusu Association of Manipurgi Subsaba Association Ama Putuktriba Pauba Ad hoc Committee Ama Semdana Puna Tabak Tominaba Haina Amato Inayana Kibani Wusu Association Anitopagi Chayanaba Asi Mipam Aduda Dissolve Tokrabani Hausi Hingliba Association Asi Ad hoc Committee Asikaktane Hairiba Ad hoc Committee Asigilamsing Makada Nakal Anigi Mihuching Yauduna
Punjabta wusu team aduna overall team champion oiraktuna sport minister fauna okiba leikrabani. Agreement aduda nakal animakta agreement achigi sana kanglon tugairapa nakal adu game asidege out oiba haina palli asegumlaba group asi wusu dage out oizerabani. Hariba agreement asi laina nakal amagi mayor singna maning tamna sanarising manganaba hunabase kudakta lepiu usuge janin secretary ni haiba mioi amana media da press note togleba asi saktakpiduna chapchaba maming matha phongdokpiu thubam matamda ipsana warising puthopam thoi haiki Federation ki apni Manipur ki state ma represent tawna bi namta magi team se khaba oidori no whereas apni ki usit taiba apni association si isa apni an khanjiba apni thawduna nasi apni tawjariba thawak sedati apni mayek sengna mass media ki kuthanga pau ida apni notice taw matungda trial selection si panthok sarwa oji hantare amaroda civil organization oiba usada apni kampanna tama problem si solution korpong namdu no haido wakum si sambapa Haukiba thasige taranipanda Haizam Bank Moria the Lebi Nupi Ama Ecovent registration number NN06LA9422 da tongtuna Morerom dage lakpagi lambida khudeng thabi checkpost da leiriba 12AR ge nupi personant amana nupi adubu check tawgi thong amada nupi aduge private parta aso apan thonduna check tawraba matung amok civil dress setpa atopa AR ge personant mari nupi ani nupa ani na nupi adubu amuk khamlaga Mina uroidaba mafam amada patolga nomaina namlaga namduna phi lauto halaga nupi eduge private person photo loki nupi eduge private photo adu aso apan thokpadagi nupi aduna khudakta more hospital da satuna examine tohon bagi reporter private parta asopa mafam singi yaure haibagi reporter palle asugama sexual assault tawbagi thong asi cookies women's organization for human rights na tumina yengduna leiroi Thadosiki matangda mari lainaba authority na thoduktu da yauriba AR personal sing athawa matamda fatherwadi state amasung national women commission amasung human rights organization singda wapamase pukhatuna khangalagani haina kuki women's organization for human rights ke cherolamana hairi Assam da satiriba citizens leads natraga national register for citizens NRC asagumba lebak sinbat thungna sathagani Dharma Kudimaki Mioshina Tawai one Ningaidi Late Haina Union Home Minister Amit Shah Nangase Parliamental Autoke. Assam Satakiba Adu Supreme Court ke order matung inane Augusta Satakiba NRC ke Tabagaduda Mio Lag Taramapandi Lis Aduda Yawanga Modrabane Makoi Adu Matik Saba Saktak se Putopa Ngamdriba Singne Haiki. Mio Singadu Illigani Haina di Kudakta Lautoloi Makoina Foreigners Tribunal da appeal to Wayagani, Home Minister Amit Shah na makatana haikibada NRC da Ming Yahudraba Singna Tribunal da wakat payagani. Assam government na makoida sengi mating pigane haiki. Panbayabadi Kolkata da pangtopa rally amada Amit Shah na naronda mioi mayam ama changlak-labadi lebak phasana ngakpada wagani NRC asin National Security ge wapamni haikibane. Mamata Banerjee Hindu million kaya Bengal thatutuna sakhiba tabani haibigi wapam pongdopa leikrabani wapam adu tongani haina Amit Shah na hairaduna Sikh Jain Buddhist amasung Christian refugees singbo lebak ase khudakta thadoknaba gamina hairoi NRC chanadringege mamangda citizenship amendment bill hana janahan khigane haikibane Lisingani taranipan taramapangi oina sedun caste amasung other backward classes ke Kangalaba Mahiroi lising ani niputaru ta free crossing scheme ge makada takpi tambi kibada medical amasung engineering gedamak Mahiroi chahung khankre wapamasi Ratan Lant Katariana Lok Sabha da haikibane AC amasung OBC gedamak gamena kari thabak lokhalabage haina Sobha current laze na hanglakiba wahangi pakum oina Minister of State for Social Justice and the Empowerment Ratan Lanta Katariana Pongdokibani. SC OBC Mairoi Singh competitive exam yauna nabagidama gamena free coaching P Gadaba Institute Kuntramatoi Kak gamena recognized tawi hairi. Hauzik Arobida Maroiba Pau Amane Pizeri. Child trafficking, child marriage amasung pokso eki matangda nomagi oiba awareness program ama pangthokre. Poppy plants ang mangan bagi drive sa thakre
Loinana Assamda sathakibagum National Register for Citizens Lebak Sentungna sathakigani haina Home Minister Amit Shah na haikre. Image Paodam kasigidi matang sidaloi jide ning tabiri besungbo amok kana